ꯑꯩꯈꯣꯏꯅ ꯍꯥꯏꯁꯦ ꯃꯤꯌꯥꯝꯅ ꯍꯥꯏꯕꯗꯣ ꯃꯣꯏ ꯆꯠꯀꯅꯤ ꯍꯥꯏꯕꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏꯒꯤꯗꯤ ꯏꯔꯩꯕꯥꯛꯀꯤ ꯐꯨꯔꯨꯞꯁꯦ ꯀꯟꯗ ꯌꯥꯗꯕꯅꯤꯅ ꯁꯤꯅꯥꯎ ꯃꯌꯥꯝ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯏꯃꯥ ꯏꯕꯦꯜ ꯄꯨꯝꯅꯃꯛ ꯁꯤꯅꯥꯎ ꯄꯨꯝꯅꯃꯛ ꯇꯥꯕꯤꯌꯨ ꯑꯩꯈꯣꯏꯒꯤꯗꯤ ꯏꯔꯩꯕꯥꯛꯀꯤ ꯐꯨꯔꯨꯞꯁꯦ ꯀꯟꯗꯕ ꯌꯥꯗꯕꯅꯤ나 ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃꯗꯤ ꯑꯗꯨꯝ ꯇꯧꯕ ꯇꯥꯕꯅꯦ ꯅꯠꯇꯕ꯭ꯔꯅꯦ ꯆꯍꯤ ꯄꯨꯇꯥꯛꯄꯗ ꯏꯄꯥ ꯏꯄꯨꯁꯤꯡꯗꯨꯅ ꯀꯜꯂꯝꯕꯩ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏ ꯉꯁꯤ ꯁꯤꯗ ꯂꯦꯞꯄ ꯐꯪꯉꯤꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯈꯨꯠꯇ ꯊꯥꯔꯦ ꯅꯨꯃꯤꯠ 15ꯅꯤ 하이브에서 아주 뭐이 캡테르기도 뭐이나 다이렉트는 좀이다 뭐이 홈미니스터 비사 나서 아토보다 수기세 마 떠우니 하이브기 와이디 하이레도 떠워 떠워 예고 따래 아코이디 에나시 산노 아토보다 산티 코르기 하이다르기 하이브 포인트 같아 मुख्य इलीगल इमरजेंसी केस की लौथोप सिजुलो यावरबनी पॉइंटुदा पॉइंट अदो मोई तौरे फरे तौरक्ले मोई लेबा कनबा ताबनी बुलाई पाइगेरा पाइरोइरा मोई लेबा कनबे यादे इमाइबे मे अदुगा अरोइबदा मोई लोइनमक नागला उत्तरा ममांगा लाइनिंग थाउ पन्नन इबदो पाखम पन्नन वासान गरबनी कोना सरी वासा चलिए मधुदी आइसाना इलेबाग पुरुक इनाप लाइनिंगी नमदबा नदंग वैरबसु नदगनी इलेबाग पुरुक लाइनिंग मांगबा सिबोंग तंबाल रोय लाइनिंग दोंगा फंक्शनो हेलो सनामैना परे लोगा पाखम बना परे Hãy subscribe cho kênh Ghiền Mì Gõ để không bỏ lỡ những video hấp dẫn